thona jam binda oigera ama bu oigera arambai tengol da usithoi de wanga ngang bigano arambai tengol na thawai na pontha oiba thoi ba thoba arambai tengol mayam dogi laman se akhoi ni mapok tare la posu singmanga maroi da bani athoba mayam ima meina bai bi mayam leidiba mitai chinaw mayam village volunteer chinaw mayam khun ngai bai bong ipa mayam dogi laman se akhoi ni mapok tare la posu singmanga maroi da bani matang siga thona jam binda ge sumba asigumba mukamung nongna wahi wata tabase yam nungai jade mitai ama oiraga mitai gi mayok tale to sarok sigibana phai ai gi mai gi dagi di Pari mom channel sibu yengbiriba mayam puna mapu ikai khumnajari ngasi muka mayam yofam da wafam khara thamjage aina video ama puraga lakchari channel mayam karigumba ngasi agi video sena ahamba phangna ba taraga di channel sibu subscribe to biramu notification su press to biramu mathang video muka phangna ba dudi channel sing video se haurasi thonau jam binda oigera ama bu oigera mitai da maithina mitai da mai nondhaba mitai da ikai ba pi bagi mahuti nasana thang sijago mitai gi mai chopo da bathabak tawdoi sorokpudi mitai da khut thindo sorokpudi nasana thang sijago thonau jam binda oigera ama bu oigera arambai tengol gi inaw na life ta aduk nungai tana mana haire ibado arambai tengol na ngakpadai nataro arambai tengol na ngakpadagi nataro makuta khulai jawdrasu leiriba utu batuk to pairaga kuki ga mayok na ni thoiba arambai tengol mem na moina ngakpadagi nataro akhoi su ngasi moida ama tangosu ani tangosu moiga mayok na bangam mi base central force nga di arambai tengol changadraba arambai tengol la kari nga pai mathau tari no kathoiba mayam do pena dana sakna na lengai mayam marak sigane asuma ona tanaba wahi wata chaukhata wahi wata tukat chaba wahi wata mitai amagi I chen da bagi adung mai wahi wata do season na birakanu thora jam binda oigera ama bu oigera mitai amade karma mo mato mowong da chatkani mitai amagi sajali chat kaino asi amta thibiu akhoi gi mitai masa mayam akhoi gi mitai jum mayam akhoi gi mitai angang masa do pukhi da langdhami ingang masa do mitai masa ni ne adu arambai tengol na lokhat laga kalli bani abra haibado adu kaw gano aba tau gano siga power pai da ba kesum leite thona jam binda oigera ama bu oigera ima leibak ta usi thoi do wangang ba ima leibak ta maithi ba wangang do sorok pudi na sana tan sijago angang se nungsi bani asugumba angang kaya mapam khangdana mapa masak khangdana leire asugumba angang kaya pikri bangang se kari khangi se huji thonang jam binda da mapam da ina hangjaba asugumba angang sigi mapa leikhido mayam do kanana pibirakani ha nungsi bra suma angang masa mayam se asigi mapa mama masak khangdana leire bani adono wangang ne da khandabiu jum khangdana leire bani mikap mira khona thalaba manipur siga akhoi mayam na karama thaudang lobagi matam no haibado adu matam siga asumaina mitai ama oiraga asuguma wahi wata se karama mato mowongda chindagi thokpa ngami bano aba thamoi nungdei kamai thokpa ngamai chak mayam chakna riba mayam se ngarang na hantasu puhiba moi kuki gi asiba hakchang mayam puhibado karama mato mowongda puhi क्या प्रोटेक्शन पी के बदो अखोय म्याम न लोय खंगी बनी अखोय गी दी मोय गी पुखि मसिंग अखोय गी न क्या खक पिरे अदो दी मोय गवर्नमेंट ना याना बा पुरंग ना पी गी बने बा अदो अखोय अथिंग बा हाय रोय गे बा अदो अखोय प्रोटेस्ट तो बसु न त्या बा हाइजिन मे वाफम दी मितै गी मयाम मा हुजि थी फंग दि बसे कदाय न बा पिकले बा अंगांग अनि दुगी हकचांग दो कदाय न बा हेमनजीत की हकचांग कदाय न लिंथोय ngam की हकचांग कदाय न बा Mikap miraw ko na thalaba ima lebak Manipur asuk wari ba ima lebak na asuk wari ba matam siga ko asuma wahi wata nungai te bata ba se akhoi yam nungai te yam pende mitai yamata na ima lebak nukside mitai ima bu nukside Manipur bu nukside hai ba se kana ko mam leiramoy mitai yama oiradi soidani ima lebak nungsidoini Manipur nungsidoini aduga thawna jam bindana karigi hairi bano asuma wahi se ai khangba ngamjadre
अदुमकु अइना हाइजगदा वारीदी मितै अमना मितै इमा लेबाकी दमकता माइथिबा वांगांग वाहाई वाता ngang doi sorok pai sijagi bana phai aigi maigi dagi di aduga hojik ima lebak ta asuk wari ba akhoi ima na pi tari base akhoi macha akhoi na ima gi pirang te thokada bani ima gi pirang te thokani aina thoi ba ibung ba thoba mayam do ima na pirang tari base gi laman khumgani aina thoi ba ibung ba mayam do adu singdu ga ikai khumno upi moi gi laman sidi akhoi na aigi maigi dai mapok taret lak po ga su lamandi singba ngamaro ibung ipa mayam ima mayam thawaina ponthai ba thowa mayam dogi ai amana mapok taret lak po su mayam athowa mayam sing sigi laman singba ngamaroi aramai tengol gi ibung ipa sing isinau sing gisu yudo manipur khangde mitai lipun khangde ima mera paibi khangde huji huji khun ngai ba village volunteer sing khangde leiba mayam pona makse matum khuni makta akhoi ne kai khumne bo utpi gada bani utkada bani tungda horiba angang sing ichai suna su utkada bani अदुगुम्बा ओने तनबा वाय वता सिजन बिगनु एगी मागेदि असि वफम जे थमजगे अदो ngasi gidi matang se loisan jarage asungba paw ta base yam nuaite aina video su thangate handak thaba khara kanbadagi ado asi paw se ta badagi ai video se khudak te semjaraga video se apsarak pani aduga video se ga wahi wata soi giba kya jaur ga so ta ban nuaite ba kya jaur ga su isini pa bing upa mayamna ngakpiu aduga comment da takpiro isinau mayamna soi giba matang do karino aduga isinau singi yamna maman leiraba mot comment gi comment da oina thada binamo aduga comment ibung ipasingna isinau singna leiriba egi video sibu yengbiriba mayamna comment to biro poda aduga aisu thomna lingen happy raga mayamna asigamba wakhal asugamba wa mayam gi oiba view do aisu phangjabani mayamna kari khali kaidori abada ko aduna mayam gi maman leiriba comment to biu ngasi gidi matang siga loisanjarage kanglaipak na yai phare ima leipak manipur na yai phare bodo pakhang mana yai phare leiriba metai isinau arambai tengol maruina arambai tengol na yai phare leiriba mitai isinau mayam puna makna yai phare ngasi gidi matang se loisanjarage